Matamgi Manipuri Wari channel asibu tabiriba khwai pumnamakpu taramna ukjari. Ngasi sumahausango minority girl tara-taret suba tangkak amok puduna lakjari. Mayam punna taminarasi. Konglay thuna mapam adudagi thorakli. Gari do mayum tamna thaurakli. Majana ngarangdagi halaktana. Ngahan kay halakpa matamdagi ngasingan halakpa aduda bijoyna. Thoiba, kaidawre? Ngarang aduk thingna jakribadi. Arnab mapagi wahang adugi paukhum machet ama phaubu piramde. Jumjing magi rum tamna kakhatke. Bijoyde ingangak niyang haure. Bajinu dasu solhaure. Karino nahi masibo. Hanaga iman manadida. Kaidawbu yawrba jano. Magi rum hek yawbaga thongdu lockdown sel. Floor do gate famte. Ningsing lai. Kok duda jusinduna mikup khara duda masa phauba gyan tahandraba. Angawba on hallaba. Angawba jabang duda mayik lana iramba wahai singdu. Sir, thajaba manghali warubino. Aige jagi tongida manghalaga sargi punsidagi lapna lairage phirep laukre. Sargi munga lairbegi munga kidong dalamba babade itik najade. Sargi paungna takpiramba wahai pumba lairbegi wakhalok singoje. Adugi wangak sunatana aige ijase jahi matang matam chadri. Wakhal mapum phaba ngamdrigai khanthaudaba mikop amana dongi punsige mungpham oibade mamaigi thamoina yajade. Akhaibu ngapio sir. Sargi thajaba manghanbigidama. Wahi aduna kok manung ado pokhai dawre. Amok phok hawatuna tainafam khangda double ado safu kana kauki. Double adu ta leiramba potjai umsai saire. Floor do da joina tare. Machagi room dagi makhol ama tarakpaduda bijoy pakhalap hairakli. Hai, hen ba, tabrani nangbo. Hen maso hatho atu tinsilakli. Wow. Chalo, nang da jogi room da de, amda thulun he nangbo. Wadui ba pakhatpaduda hen was makha taba wahang hangbagi mahot arnab ki room tamna chin khalakli. Thongjin du leptuna thongdo makuna thillaga mapandagi kauri. Dacho. Komde, komlakde. Wahi ama phau bahairakdi. Hen was hanjin kauri adubu komlakde. Kona thangdade khonjal jawrap hairakli ka manungdu dagi. Kanamila kanu. Khangpre khangi henba khonjal duda ki sukire matawadu. Tamna thorakli mana stair komlakpada bijoydu tabli ipapa khatna stair duda karakli. Henba ubada bijoydu taha ga hangnakli. Kidawre? Ha, nangda jaw kidawrake? Kanamila kanu na hairi pao. Bijoy wangang lagdri tapna makhada kumthakri. Hen wasu tabli arnab ki room duda matung han duna inglamnaga kumkri. Aigi pao na makoy talagba. Wahay ramba. Mamitu ayingba madiyingli majina su tapna soli. Yamna tapna asawa konjal na sontangna na. Mi machagi thaba. Mikiti. Aisi arnab ni kauthokpa laibak thibane. Khuraki na lai saraba. Adoso aigi mungmakda. Bijoy ki mungmakda. Chumbal phaina mungnok lagli. Achumaran thidokdana iphamdagi ainga bembulot khibadi aina khakyar. Ipagi machat magun machaina khang. Nakhoinadi masiyong na khangdabana phirep adu lawani. Yai. Aina yai. Saudi. Adubu phana oiduna so aina ge bembudi phangnaba thigani. Ai yoi khraba thawai mabudi kaidonungda iphamdagi khaklamna thamna. Demikana Nungan badagi na numitaba phawba yumgi makhada laini kawba makai nangna chalisina kaidano ha Ronald na Imam hojiksi yam thina luba misana ma changlibani Masina bu mai paklabadi na chakro party oi basoidrabani Kayadano nahi mase choro loli bana chinsei thugai doina koina Ima asingbani hayang aina paisa ga mayam paradi ima so nakna pumba daimana pungan ngan handoide Hai matoina ra nang ha Nayam basa na mungi khaliba. Nang ngawba ondana leirine. Kadaydagi daimano ngawba. Thajadri sengwani. Hoida. Hawjukpudi haizawda. Success oidribanina. Hayang oirakanda imasu khangani. Kari misano ne. Ichana yam thajana changlisiba. Haidokpu yadri. Angang huralaga kidney yanthoktorane he. As ima onthokpa. Hai thoktawn. Lairikta mahaibasu yadrabanina. Hayang dagi chekondara sandal pot prachatawni. Natradi jara henjare khango. Demika ngangang duna changkri. Rona phone do lokthokduna Elina da call tawri. Elina na. Oi. Makha kam dawse ba.
Nangbu yam thagal. Nangi idea khuding aina like dawi. Makha se ingna chikna khanarase. Ai su ngahan kai amadu da pau phau da bane. Adu bau jikti khara naksin ba yare dana. Ai gi wade plan mathang idea mathang paisa di nasana khangu. Is ai leiri ko thajada ba tong resi ka dawrage. Oi da. Sayon makhal di nungai fam khangje. Punsigi ihan hana thamoida takiba nungsibi magi saktamni. Nungsi phongba ngamdringai kainamba mana thamoida nungsi khudol loina pibiramle. Kairaba thamoi magi maichaklakta imung manunggi awabana hena maisa hampiri. Bang. Nungsiba khonthokna nason pikna sonthangna gaujari. Madoma pisu directly khonthoktuga iroinana. Tajo. Kaple makhol thokta nupa mahagdo. Imai jabu ningsingliba bang. Tajo. Nang imabu kawarba. Ai suna khoi ginarakta. Ipagi magi minung silakta. Hingba punsida pami tajo. Ai budi nanawni khanglamaroi ko. Pahong na simbirakiba. Nachagi imit anisina. Punsigi ahanba ipabu jaba mikup aduda. Ichil sina pahong haina kaujaba tingam kire. Ai salai baga sukam tina puklam liba karigir. Pahong dajo. Ai khoi buthiro. Ai imabu thimpi dajo. Leima sumajana lona room aduda kaplibado dumin thongjin marom aduda gengli. Kananta rekhana soliba ayingbu wahi kayado mama imbidugi thamoy yongna tahaleri. Leima su phizina majun menduna kapkhebado makhol thoktana ba honajari. Khangba ngamda machagi manaktagi thoroktuna magi romna chenselakle. Imagi sayon. Imane chabu taibang pholuba. Ichagi laibang thina ba lambi oira maline. Imalale. Ichane imagi simam nungsida mitamle khanglak mikup aduda. Imagi thokna po mamangki bani. Sirage kayarak panariye. Adubo. Leima hikaple khangba wari sorhan basu warakle. Adubo ngasidi ichagi da maging nakiba imase. Ichabu mapum phana. Nawkon jaw haina kaimang mapuna di tampiram jene. Ichabu na dom hundoklam. Ima karam na ikungasi thang magamni. Ima mikup kuding. Ichagi da magwaye. Piklingat dagi. Awat patana thalaba ichagi punsi. Ngasi so awat pana ichagi lambi ohenbir. Ai na mapumabu phatte hairoi. Ichilsan hairoi. Imana langjakiba papa adugi mahai isana yana phangjabani. Adubu imana wabadi imada natana lanchajabai chabusu chainada phanganbir. Tarakliba mapising ado phatphatai thokle. Moipaw. Ichil sina kaujaba phawba ipapna thallabi aina matik chadre khandoda amuk hana kaukrara khankrabani. Adubu nafamna tamjabadi ngamhokdraba nahaki nungsipudol na chadombase mama ina matam kharadi mabu jiksingna sena charakle mapum phanjare. Yemhoriba laibak thiraba ichagi punsisimadi moipawungda nacha sisinarage haina pukningna leple. Nachana tin thokpina. Nachani. Moi paungge asingba in. Karigama mama ina ichabu thadokla patarabadi. Ichasi lamcha chara heurani ne. Leima thabak tunarakpadagi makhut anina kana paisilaga sordo sangna honaba hotnari. Ayukni nungthelni. Ahingge amampani haiba amamuk leikije pomnamak chakwana krima phamdadi. Mikup khoding mangge bimbu thiba lepti. Jani thangni kawa makai angawba mago mapam khoding chatli. Dada numdang yumdana badawru. Rita sa januna wari po matambadagi khangnabani. Ibanga inigasu khangden hei. Asingmani angona su hay maphaw hairamdine. Ikut laba mit ani sakpam olaba saktam harang po mamangkraba misak amago thaibigi thongal da lepli. Jalukige. Wama khataramde gari da kakhatuna phamki. Janu mamam chaduso nupanogi matawduda nungaitana yinghaude. Waram pumba nathandagi oigana bem. Ain haiba nadro. Wa pumba ingona tamu aimbu khangal haiduna. Haiba indi. Lapeli. Abem macha
ꯅꯛꯂꯝ ꯍꯦꯟꯃꯜꯂꯦ ꯗꯥꯆꯧ ꯋꯥꯍꯜꯂꯦ ꯆꯥꯛꯄ ꯍꯦꯟꯃꯟꯕꯅ ꯃꯈꯨꯠꯇꯨ ꯈꯨꯗꯨꯝ ꯇꯥꯁꯤꯟꯖꯗꯨꯅ ꯒꯥꯔꯤꯒꯤ ꯃꯤꯔꯔꯗꯨꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯦꯟꯖꯤꯜꯂꯦ ꯏꯅ ꯄꯨꯡꯉꯥꯡ ꯉꯥꯡꯂꯤ ꯄꯨꯡꯂꯨꯞ ꯂꯨꯞꯂꯤ ꯑꯗꯨꯕꯨ ꯆꯩꯅꯥ ꯐꯥꯎꯗꯦ ꯊꯃꯣꯏꯒꯤ ꯆꯩꯅꯥꯅ ꯍꯦꯟꯈꯤꯕꯅ ꯗꯥꯆꯧꯁꯦ ꯋꯥꯈꯜ ꯄꯨꯕ ꯉꯝꯂꯛꯇ꯭ꯔꯦ ꯑꯉꯥꯡꯕ ꯑꯣꯟꯗꯧꯔꯦ ꯑꯕꯦꯝꯃ ꯃꯆꯥ ꯅꯪꯒꯤ ꯗꯥꯆꯧꯕꯨ ꯀꯜꯂꯨ ꯂꯥꯎ ꯑꯕꯦꯝꯃ ꯃꯆꯥ ꯌꯥꯎꯗꯅ ꯗꯥꯆꯧꯒꯤ ꯇꯟꯗ ꯍꯤꯡꯕ ꯉꯝꯂꯣꯏ ꯋꯥꯈꯜ ꯃꯥꯅ ꯈꯖꯤꯛ ꯐꯥꯊꯕ ꯉꯝꯂꯤꯉꯩ ꯗꯥꯆꯧꯒꯤ ꯃꯤꯠꯃꯥꯡꯗ ꯂꯦꯞꯂꯒꯣꯕ ꯐꯣꯟ ꯐꯅ ꯌꯥꯝꯂꯦ ꯅꯨꯄꯥꯗꯨꯗ ꯃꯣꯆꯥꯅ ꯇꯧꯔꯤꯕꯗꯣ ꯑꯗꯨꯕꯨ ꯁꯨꯛꯄꯥꯏ ꯄꯥꯏꯔꯛꯇꯦ ꯃꯊꯥ ꯁꯥꯔꯦ ꯃꯣꯆꯥ ꯁꯣꯝꯗꯅ ꯕꯤꯖꯣꯏꯅ ꯃꯣꯆꯥ ꯎꯕ ꯌꯥꯗ꯭ꯔꯦ ꯃꯆꯥꯅꯨꯄꯥꯒꯤ ꯃꯔꯝꯗ ꯋꯥ ꯇꯠꯇꯅ ꯍꯪꯂꯤꯕ ꯃꯍꯥ ꯑꯣꯛꯇꯕ ꯍꯥꯏꯁꯤꯅꯤ ꯀꯩꯅꯣ ꯃꯃꯥꯅ ꯈꯜꯂꯤꯁꯦ ꯁꯤꯒ ꯃꯥꯏꯒ ꯀꯩꯝꯇ ꯍꯦꯛ ꯍꯥꯏꯗꯦꯅꯁꯦ ꯐꯣꯟ ꯐꯪꯉꯤ ꯄꯥꯏꯔꯛꯇꯦ ꯍꯧꯖꯤꯛꯄꯨ ꯀꯥꯏꯗꯅꯣꯕ ꯑꯩꯅ ꯃꯥ ꯊꯤꯔꯨꯗꯣꯏꯁꯤꯕꯣ ꯐꯅ ꯊꯤꯡꯂꯕꯅꯤ ꯃꯇꯝꯗꯣ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯌꯧꯔꯛꯂꯕꯅꯤ ꯇꯟꯖꯥꯗꯨꯗ ꯕꯤꯖꯣꯏ ꯃꯣꯆꯥꯗ ꯀꯣꯜ ꯇꯧꯔꯛꯂꯤ ꯃꯣꯆꯥ ꯃꯊꯥ ꯁꯥꯔꯛ ꯂꯥꯏꯕꯛꯇ ꯃꯈꯨꯠ ꯑꯣꯏꯗꯨꯅ ꯅꯥꯜꯂꯤ ꯇꯞꯅ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯤ ꯄꯥꯎ ꯕꯤꯖꯣꯏꯁꯨ ꯇꯍꯥ ꯇꯍꯥ ꯄꯥꯈꯠꯂꯛꯇꯧꯕ ꯈꯣꯟꯖꯦꯜꯅ ꯍꯥꯏ ꯃꯣꯆꯥ ꯅꯪ ꯃꯔꯨꯞꯀ ꯄꯥꯎ ꯐꯥꯎꯅꯕ꯭ꯔꯅꯦ ꯍꯦ ꯐꯥꯎꯅꯗꯦ ꯄꯥꯎ ꯑꯩꯁꯨ ꯉꯁꯥꯏꯗꯩ ꯇꯧꯕꯅꯤ ꯄꯥꯏꯔꯛꯇꯦ ꯍꯥ ꯄꯥꯏꯔꯛꯇꯦꯕ ꯂꯧꯁꯤꯡꯅ ꯇꯧꯕꯁꯨ ꯄꯥꯏꯗꯦꯅꯦ ꯍꯦ ꯅꯠꯇꯦ ꯀꯔꯤꯅꯣ ꯃꯥꯅ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯕꯣ ꯐꯅ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯕꯁꯨ ꯑꯩꯈꯣꯏꯗ ꯍꯥꯏꯗ꯭ꯔꯁꯨ ꯅꯪꯉꯣꯟꯗ ꯐꯥꯎꯕꯗꯤ ꯈꯪꯍꯟꯕ ꯌꯥꯏꯗꯅ ꯃꯥ ꯄꯥꯎ ꯑꯩꯉꯣꯟꯗꯁꯨ ꯀꯩꯝꯇ ꯍꯥꯏꯗꯦ ꯃꯗꯨꯏ ꯃꯤꯗꯣ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗꯒꯤꯅꯦ ꯃꯔꯤꯜ ꯈꯥꯅ ꯍꯧꯔꯛꯄꯅꯤ ꯉꯁꯤꯁꯨ ꯃꯥꯒꯤ ꯃꯑꯣꯡ ꯍꯣꯡꯗ꯭ꯔꯤ ꯏꯄꯥ ꯂꯩꯇꯥꯕ ꯉꯝꯗꯦꯅꯦ ꯍꯦ ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗꯅꯣ ꯃꯥꯅ ꯂꯩꯔꯝꯗꯣꯏꯁꯤꯕꯣ ꯄꯥꯎ ꯂꯧꯁꯤꯡꯗꯨ ꯁꯦꯅꯥꯏꯗ ꯍꯥꯏꯊꯔꯨꯕ꯭ꯔꯥ ꯍꯧꯖꯤꯛ ꯋꯥꯏꯕꯣ ꯍꯧꯖꯤꯛꯇꯤ ꯆꯠꯂꯨꯗꯦꯅꯦ ꯍꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯗꯤ ꯆꯠꯂꯨꯕꯅꯤ ꯂꯩꯍꯧꯗꯦꯅ ꯍꯥꯏ ꯑꯩꯁꯨ ꯐꯅ ꯊꯦꯡꯕ ꯐꯥꯎꯗꯤ ꯁꯦꯅꯥꯏꯗ ꯂꯩꯔꯝꯕꯅꯤ ꯃꯥ ꯂꯥꯛꯇꯦ ꯏꯄꯥ ꯃꯊꯥ ꯁꯥꯔꯦꯅꯦ ꯍꯦ ꯃꯆꯥ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯋꯥꯈꯜ ꯑꯁꯨꯛ ꯌꯥꯝꯅ ꯌꯥꯎꯗ꯭ꯔꯤꯁꯤꯕꯣ ꯁꯤꯗ ꯂꯩ ꯁꯨꯃꯥꯏꯅ ꯇꯧꯏ ꯍꯥꯏꯕꯗꯨꯗꯪꯗꯤ ꯈꯪꯂꯗꯤ ꯈꯔꯁꯨ ꯐꯗꯧꯅꯤ ꯄꯥꯎ ꯑꯩ ꯂꯥꯛꯑꯒꯦ ꯂꯧꯁꯤꯡꯒ ꯀꯔꯤ ꯇꯧꯁꯤꯒꯦꯁꯨ ꯇꯥꯟꯅꯔꯒꯦ ꯐꯣꯟ ꯊꯝꯅꯈ꯭ꯔꯕ ꯃꯇꯨꯡ ꯃꯣꯆꯥꯗꯣ ꯕꯤꯖꯣꯏꯒꯤ ꯃꯅꯥꯛꯇ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯤ ꯃꯆꯤꯟꯗꯨꯗꯁꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯍꯠꯀꯦ ꯅꯪ ꯂꯥꯛꯇ ꯂꯥꯛ ꯑꯁꯨꯛ ꯌꯥꯝꯅ ꯑꯣꯠꯄ ꯑꯩꯈꯣꯏꯁꯤꯕꯨ ꯅꯇꯨ ꯃꯉꯥꯏꯔꯤꯅꯦ ꯅꯪꯅ ꯑꯣꯏꯔꯤꯁꯦ ꯃꯍꯥ ꯑꯣꯛꯇꯕ ꯄꯛꯇꯕ ꯍꯥꯏꯁꯤꯅꯤ ꯁꯣꯝꯗꯅ ꯍꯤꯡꯗꯣ ꯏꯅ ꯄꯨꯡꯂꯨꯞ ꯂꯨꯞꯂꯕ ꯃꯁꯥꯗꯣ ꯇꯨꯃꯤꯟ ꯍꯤꯞꯂꯤ ꯂꯝꯍꯥꯡꯗꯨꯗ ꯃꯆꯤ ꯂꯦꯡꯗꯦ ꯆꯩꯅꯥ ꯐꯥꯎꯗꯦ ꯐꯅ ꯁꯥꯊꯤꯅ ꯁꯣꯛꯄꯅꯤ ꯃꯈꯨꯠꯇꯣ ꯑꯀꯥꯏꯕ ꯃꯤꯡꯁꯦꯜ ꯃꯆꯦꯠ ꯈꯔꯁꯨ ꯁꯣꯛꯂꯤꯕ ꯎꯟꯁꯥꯗꯨꯗ ꯌꯦꯛꯁꯤꯟꯗꯨꯅ ꯂꯩꯔꯤ ꯑꯁꯣꯛꯄꯒꯤ ꯆꯩꯅꯥꯗꯤ ꯃꯥꯅꯥ ꯆꯨꯡꯗꯦ ꯃꯔꯜ ꯈꯥꯝꯕ ꯃꯇꯧꯅꯤ ꯃꯥꯒꯤ ꯎꯔꯤ ꯃꯤꯠꯃꯥꯡꯗꯨꯗ ꯃꯃꯤ ꯁꯥꯃꯤ ꯃꯥꯒꯤ ꯑꯕꯦꯝꯅ ꯅꯣꯛꯃꯤꯕ ꯃꯥꯏꯊꯣꯡꯅ ꯏꯀꯥꯏꯅ ꯌꯦꯡꯂꯛꯄ ꯃꯤꯠꯌꯦꯡ ꯅꯣꯛꯐꯦꯠ ꯇꯧꯔꯦ ꯑꯆꯤꯛꯄꯗꯨꯗ ꯀꯅꯥꯁꯨ ꯂꯩꯇꯕ ꯅꯥꯏꯇꯣꯝ ꯆꯤꯛꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗ ꯁꯣꯜꯂꯛꯏ ꯇꯞꯅꯁꯨ ꯅꯥꯁꯣꯟ ꯄꯤꯛꯅ ꯈꯣꯟꯖꯦꯜ ꯊꯣꯛꯐꯥꯠꯇ ꯗꯥꯆꯧꯒꯤ ꯂꯝꯍꯦꯟꯕꯤ ꯅꯛꯃꯤꯕ ꯃꯤꯅꯣꯛꯇꯨꯗꯤ ꯃꯥꯡꯉꯨ ꯌꯥꯗꯦ ꯅꯨꯄꯥ ꯃꯉꯣꯟꯗꯒꯤ ꯀꯔꯝꯕ ꯋꯥꯈꯜꯒꯤ ꯏꯔꯩꯅꯅꯣ ꯆꯩꯅꯥ ꯃꯉꯣꯟꯗꯒꯤ ꯍꯦꯟꯗꯨꯅ ꯄꯨꯔꯤꯕ ꯑꯉꯛꯄꯅꯤ ꯅꯨꯡꯁꯤꯕ ꯅꯍꯥꯛꯅ ꯑꯆꯧ ꯃꯆꯥ ꯂꯥꯏꯔ ꯏꯅꯥꯛ ꯈꯨꯟ ꯑꯅꯦꯝ ꯑꯋꯥꯡ ꯄꯜ ꯑꯃꯗꯁꯨ ꯈꯥꯏꯗꯣꯛꯄꯤꯔꯝꯗꯕꯅ ꯐꯪꯍꯜꯂꯔꯤ ꯉꯁꯤꯗꯤ ꯅꯍꯥꯛꯀꯤ ꯍꯨꯅ ꯆꯩꯅꯥ ꯑꯣꯏꯅ ꯃꯣꯆꯥꯅ ꯕꯤꯖꯣꯏꯒꯤ ꯌꯨꯝ ꯌꯧꯔꯛꯄꯗ ꯑꯍꯤꯡꯒꯤ ꯄꯨꯡ 12:30 ꯇꯥꯔꯕꯅꯤ ꯍꯥꯟꯅ ꯂꯥꯛꯀꯅꯤ ꯄꯥꯎ ꯈꯪꯈꯤꯕꯅ ꯒꯦꯠ ꯍꯥꯡꯗꯨꯅ ꯂꯩꯔꯝꯂꯦ ꯃꯣꯆꯥ ꯒꯥꯔꯤꯗꯨ ꯁꯨꯃꯥꯡ ꯇꯝꯅ ꯊꯧꯖꯤꯜꯂꯛꯂꯤ ꯃꯥꯅ ꯏꯃꯨꯡ ꯆꯪꯂꯛꯄꯗ ꯕꯤꯖꯣꯏ ꯃꯌꯥꯏ ꯀꯥꯗꯨꯗ ꯃꯊꯥ ꯁꯥꯅ ꯐꯝꯂꯝꯃꯤ ꯍꯦꯟꯕꯁꯨ ꯅꯥꯀꯟꯗꯨꯗ ꯐꯝꯂꯤ ꯆꯥꯎꯕꯁꯨ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯄꯨꯗꯨꯅ ꯊꯣꯔꯛꯂꯤ ꯃꯣꯆꯥꯅ ꯂꯧꯁꯤꯡꯗꯤ ꯄꯥꯎ ꯊꯣꯛꯂꯛꯑꯅꯤ ꯂꯧꯁꯤꯡꯁꯨ ꯃꯈꯥꯗ ꯀꯨꯝꯊꯔꯛꯂꯤ ꯗꯥꯃꯣꯆꯥ ꯀꯝꯗꯧꯁꯦ ꯍꯥꯏꯅꯣ ꯄꯥꯎ ꯀꯩꯝ ꯐꯪꯗꯦ ꯕꯤꯖꯣꯏ ꯃꯁꯥꯗꯨ ꯈꯔꯒ ꯁꯣꯟꯕꯒ ꯃꯁꯥ ꯄꯨꯝꯕ ꯏꯁꯣꯟ ꯁꯣꯟꯊꯈ꯭ꯔꯦ ꯋꯥꯈꯜꯅ ꯄꯥꯎ ꯋꯥꯈꯜ ꯍꯟꯖꯤꯟꯅ ꯈꯟꯕꯤꯒꯅꯨ ꯀꯩꯁꯨ ꯇꯧꯔꯝꯃꯣꯏ ꯃꯥꯕꯨ ꯂꯝꯕꯥꯕꯤꯒꯗꯕ ꯀꯅꯥꯕꯨ ꯂꯩꯔꯨꯅꯦ ꯃꯥꯅ ꯊꯣꯛꯄ ꯑꯃꯗ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯁꯨꯔꯦ ꯌꯨꯝꯁꯤꯗ ꯃꯥꯅ ꯆꯪꯂꯛꯇ꯭ꯔꯤꯕꯁꯦ ꯏꯄꯥ ꯀꯔꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯤ ꯏꯆꯥꯁꯥ ꯕꯤꯖꯣꯏꯗ ꯃꯄꯤ ꯇꯥꯔꯛꯂꯤ ꯏꯆꯥꯗꯣ ꯀꯔꯤ ꯑꯋꯥꯕꯕꯨ ꯅꯪꯂꯕꯅꯣ ꯏꯄꯥ ꯂꯩꯐꯝ ꯈꯪꯗꯦꯅꯦꯍꯦ ꯕꯤꯖꯣꯏ ꯇꯨꯝꯗꯕꯒ ꯆꯥꯗꯕꯒ ꯋꯥꯈꯜ ꯋꯥꯕꯒ ꯄꯨꯟꯁꯤꯟꯗꯨꯅ ꯃꯀꯣꯛ ꯉꯥꯎꯔꯛꯂꯤ ꯁꯣꯐꯥꯗꯨꯗ ꯃꯀꯣꯛ ꯑꯗꯨ ꯀꯟꯅ ꯄꯥꯏꯁꯤꯟꯗꯨꯅ ꯃꯃꯤꯠ ꯎꯏꯁꯤꯟꯈꯤ ꯄꯥꯎ ꯀꯩꯗꯧꯔꯒꯦ ꯍꯥ ꯂꯧꯁꯤꯡꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯂꯤ ꯃꯄꯥꯕꯨ ꯀꯣꯟꯈꯠꯄꯤꯔꯤ ꯃꯣꯆꯥꯁꯨ ꯄꯥꯈꯠꯄ ꯈꯣꯟꯖꯦꯜꯗ ꯍꯦꯟꯕ ꯗꯣꯛꯇꯔ ꯑꯝꯇ ꯀꯧ ꯊꯨꯔꯦ ꯍꯦꯟꯕꯁꯨ ꯄꯥꯈꯠꯅ ꯍꯥꯊꯨ ꯃꯥꯒꯤ ꯐꯣꯟꯗꯨꯗ ꯀꯣꯜ ꯇꯧꯗꯨꯅ ꯗꯣꯛꯇꯔꯗꯨ ꯀꯧꯈꯤ ꯃꯌꯥꯝꯗꯨ ꯃꯍꯩ ꯕꯤꯖꯣꯏꯕꯨ ꯂꯥꯏꯀꯠꯅꯔꯤ ꯕꯤꯖꯣꯏ ꯃꯃꯤꯠ ꯎꯏꯁꯤꯟꯅ ꯃꯆꯤꯟꯗꯨꯃꯁꯨ ꯁꯣꯜꯂꯤ ꯊꯩꯕ
ꯄꯥꯎꯝꯒꯤ ꯊꯣꯏꯕ ꯂꯧꯁꯪ ꯊꯃꯣꯏ ꯁꯣꯛꯂꯦ ꯃꯄꯥꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯕꯤꯖꯣꯏꯕꯨ ꯗꯣꯛꯇꯔ ꯂꯥꯛꯇꯨꯅ ꯀꯨꯞꯅ ꯌꯦꯡꯍꯜꯂꯦ ꯍꯥꯟꯅꯒꯤ BP ꯄꯦꯁꯦꯟ ꯑꯣꯏꯕꯅ ꯀꯣꯛꯇꯨꯗ ꯄ꯭ꯔꯦꯁꯔ ꯌꯥꯝꯅ ꯄꯤꯕꯗꯨꯗ ꯑꯣꯏꯕꯅꯤ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯕꯗꯒꯤ ꯃꯌꯥꯝꯗ ꯁꯣꯔ ꯑꯁꯥꯡꯕ ꯑꯃꯃꯝ ꯍꯣꯟꯗꯣꯛꯅꯩ ꯕꯤꯖꯣꯏꯕꯨ ꯔꯦꯁ ꯇꯧꯍꯜꯂꯕ ꯃꯇꯨꯡ ꯄꯨꯡ 3 ꯈꯔ ꯍꯦꯜꯂꯛꯂꯤ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯅꯣꯡꯉꯥꯜꯂꯛꯂꯅꯤ ꯃꯇꯝꯗꯨ ꯚꯤꯛꯇꯔꯁꯨ ꯌꯥꯝꯅ ꯊꯨꯅ ꯌꯧꯔꯛꯂꯤ ꯃꯐꯝꯗꯨꯗ ꯍꯦꯛ ꯆꯪꯂꯛꯄꯒ ꯄꯥꯈꯠꯅ ꯍꯥꯏꯔꯛꯂꯤ ꯄꯪꯗꯦ ꯄꯪ ꯀꯃꯥꯏꯅ ꯇꯧꯔꯦ ꯃꯣꯆꯥꯅ ꯄꯣꯊꯥꯔꯤ ꯑꯩꯁꯨ ꯏꯆꯦꯒꯤ ꯑꯣꯄꯔꯦꯁꯟꯗꯣ ꯍꯧꯖꯤꯛꯋꯥꯏꯗ ꯇꯧꯔꯤꯅꯤ ꯑꯉꯥꯡ ꯎꯅꯔꯕ ꯅꯨꯄꯥ ꯑꯃ ꯎꯅꯔꯦꯅ ꯍꯥꯏꯔꯤ ꯑꯩꯅ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯀꯣꯜ ꯇꯧꯔꯛꯄꯅꯤ ꯃꯥꯅ ꯑꯩꯁꯨ ꯏꯆꯦꯒꯤꯗꯣ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤꯉꯩꯗꯨꯗ ꯁꯣꯝꯗ ꯍꯥꯏꯗꯣꯔꯛꯄ ꯉꯝꯗ꯭ꯔꯕ ꯗꯥꯆꯧꯁꯦ ꯍꯟꯗꯛ ꯃꯔꯛ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯒꯦ ꯃꯥꯅ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯤꯕꯣ ꯑꯩꯁꯨ ꯆꯞ ꯃꯥꯟꯅꯩ ꯑꯩꯁꯨ ꯆꯞ ꯆꯥꯕꯗꯤ ꯈꯪꯗꯦ ꯑꯗꯨꯕꯨ ꯆꯅꯨꯅ ꯍꯥꯏꯔꯛꯄꯗꯗꯤ ꯊꯣꯏꯕꯤ ꯍꯣꯏꯗꯣ ꯃꯌꯨꯝꯗ ꯂꯩꯇꯦꯅ ꯍꯥꯏ ꯌꯨꯝ ꯁꯣꯜꯂꯣꯅꯦꯅ ꯍꯥꯏꯅꯦ ꯃꯣꯆꯥꯗꯨ ꯉꯛꯅ ꯀꯌꯥꯝ ꯀꯨꯏꯔꯕ ꯉꯁꯤ ꯅꯣꯡ ꯅꯤꯅꯤꯗꯤ ꯁꯨꯔ ꯃꯥꯜꯂꯦ ꯀꯥꯏ ꯆꯠꯈꯤ ꯍꯥꯏꯒꯦ ꯃꯣꯏꯁꯨ ꯈꯪꯗꯦ ꯍꯩꯔꯝꯗꯦꯅ ꯍꯥꯏ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯅꯪ ꯈꯪꯕ ꯑꯩ ꯉꯁꯥꯏꯗꯣ ꯁꯤꯅꯩꯗ ꯂꯥꯛꯏ ꯑꯩꯅ ꯂꯥꯛꯄꯗꯗꯤ ꯅꯪ ꯂꯩꯔꯝꯗ꯭ꯔꯦ ꯅꯨꯃꯤꯠ ꯇꯥꯗꯧꯔꯦ ꯍꯜꯂꯛꯄꯗ ꯆꯅꯨꯗ ꯊꯦꯡꯅꯩ ꯑꯗꯨꯗ ꯈꯪꯕꯅꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯖꯥꯠꯅꯣ ꯃꯗꯨꯒꯤ ꯃꯔꯝꯒꯤ ꯑꯣꯏꯒꯗ꯭ꯔꯣ ꯑꯔꯅꯥꯝꯅ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯦ ꯑꯗꯨꯅꯤ ꯚꯥꯏ ꯃꯅꯨꯡꯗ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕꯗꯨꯃꯗꯤ ꯈꯪꯗ꯭ꯔꯕꯅꯤꯅ ꯆꯞ ꯆꯥꯅꯗꯤ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯆꯤꯡꯅꯩ ꯃꯁꯤ ꯅꯠꯇ꯭ꯔꯗꯤ ꯃꯥꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯕ꯭ꯔꯥꯅ ꯈꯜꯂꯤ ꯑꯣꯐꯤꯁꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯨ ꯂꯩꯇꯦ ꯑꯗꯨꯅꯤ ꯑꯩꯅ ꯗꯥꯆꯧꯒꯤ ꯃꯑꯣꯡꯁꯤꯗ ꯈꯟꯐꯝ ꯈꯪꯗ꯭ꯔꯤꯁꯦ ꯋꯥꯈꯜ ꯑꯃ ꯏꯊꯣꯛ ꯊꯣꯛꯇ꯭ꯔꯤꯁꯦ ꯚꯤꯛꯇꯔꯅ ꯍꯧꯖꯤꯛ ꯀꯃꯥꯏꯅ ꯇꯧꯕ ꯃꯣꯆꯥꯅ ꯀꯗꯥꯏ ꯊꯤꯔꯨꯁꯦ ꯍꯥꯏꯅꯣ ꯂꯧꯁꯤꯡꯅ ꯀꯣꯜꯁꯤꯗꯁꯨ ꯄꯥꯏꯔꯗꯤ ꯈꯔꯁꯨ ꯐꯗꯧꯅꯤ ꯁꯦꯅꯥꯏ ꯐꯥꯎ ꯍꯥꯏꯊꯧꯔꯁꯤꯔꯣ ꯑꯗꯥꯏꯗ ꯂꯩꯕ꯭ꯔꯥꯅꯦ ꯌꯦꯡꯉꯨꯔꯁꯦ ꯈꯪꯗꯦ ꯀꯥꯏꯗꯅ ꯃꯐꯝ ꯈꯥꯏꯗꯣꯛꯅꯔꯒ ꯆꯠꯄꯅ ꯐꯗꯣꯏꯔꯣ ꯃꯗꯨ ꯌꯥꯔꯣꯏ ꯃꯗꯨꯏ ꯃꯤꯗꯣ ꯀꯥꯏꯗꯒ ꯀꯔꯝꯅ ꯂꯩꯔꯝꯒꯅꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯅꯠꯇꯦ ꯌꯧꯅꯤꯡꯕ ꯃꯐꯝꯗ ꯌꯧꯕꯅꯤ ꯄꯨꯟꯅ ꯆꯠꯁꯤ ꯑꯁꯨꯛ ꯆꯥꯎꯈ꯭ꯔꯕ ꯃꯅꯤꯄꯨꯔꯁꯦ ꯑꯩꯈꯣꯏ 3 ꯀꯣꯏꯅ ꯆꯠꯄ ꯉꯝꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯑꯃꯗ ꯆꯠꯅꯤ ꯃꯥꯅ ꯑꯃꯗ ꯂꯩꯔꯝꯒꯅꯤ ꯑꯗꯨꯅ ꯑꯈꯟꯅꯅ ꯃꯐꯝ ꯈꯔ ꯍꯥꯟꯅ ꯄꯨꯟꯅ ꯆꯠꯂꯁꯤ ꯄꯥꯎꯗꯦ ꯆꯥꯎꯕꯁꯨ ꯃꯌꯥꯝꯒꯤ ꯋꯥꯔꯤꯗꯨꯗ ꯌꯧꯁꯜꯂꯛꯂꯤ ꯄꯥꯎꯒꯤꯗꯤ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯗꯣꯛꯇꯔꯅꯁꯨ ꯀꯩꯁꯨ ꯇꯧꯔꯣꯏꯅ ꯍꯥꯏꯔꯝꯃꯤ ꯀꯀꯥꯅ ꯐꯅꯕ ꯌꯦꯡꯂꯝꯂꯒꯦ ꯄꯥꯎꯒꯤꯗꯤ ꯀꯩꯝ ꯈꯜꯂꯨꯔꯅꯨ ꯆꯦꯁꯥ ꯂꯧꯁꯤꯡꯅ ꯀꯀꯥ ꯄꯥꯎꯕꯨ ꯐꯖꯅ ꯌꯦꯡꯕꯤꯔꯝꯃꯨꯀꯣ ꯀꯀꯥꯅꯅꯦ ꯄꯥꯎꯕꯨ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯊꯥꯗꯣꯛꯂꯣꯏ ꯍꯦꯟꯕ ꯌꯥꯎꯅ ꯅꯨꯄꯥ 3ꯗꯣ ꯁꯤꯅꯥꯏꯗꯝꯅ ꯒꯥꯔꯤꯗꯣ ꯊꯧꯔꯛꯂꯤ ꯌꯧꯔꯦ ꯃꯐꯝꯗꯣ ꯑꯗꯨꯕꯨ ꯂꯩꯕꯗꯤ ꯎꯗꯦ ꯚꯤꯛꯇꯔꯅ ꯑꯣꯐꯤꯁ ꯂꯣꯝꯗ ꯌꯦꯡꯂꯨꯁꯤ ꯑꯣꯐꯤꯁꯇ ꯂꯥꯛꯂꯤ ꯅꯥꯏꯠ ꯗ꯭ꯌꯨꯇꯤ ꯇꯥꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯅꯨꯄꯥꯗꯨꯅ ꯒꯦꯠꯇꯨ ꯍꯥꯡꯂꯛꯂꯤ ꯁꯥꯔ ꯂꯥꯛꯈꯤꯕ꯭ꯔꯥ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯅꯨꯄꯥꯗꯣ ꯏꯉꯛ ꯉꯛꯅ ꯈꯨꯝꯂꯛꯂꯤ ꯁꯥꯔ ꯂꯥꯛꯇꯤ ꯉꯁꯤꯒꯤ ꯂꯥꯛꯑꯝꯗ꯭ꯔꯤꯕ ꯂꯥꯛꯇ꯭ꯔꯤ ꯁꯥꯔ 3ꯗꯣ ꯃꯊꯥ ꯁꯥꯔꯦ ꯑꯣꯐꯤꯁ ꯃꯃꯥꯡꯗꯨꯗ 3ꯗꯣ ꯆꯨꯝꯗ꯭ꯔꯤꯡ ꯂꯦꯞꯂꯤ ꯃꯣꯆꯥꯅ ꯊꯣꯏꯕꯤ ꯍꯣꯏ ꯌꯨꯝꯗꯒ ꯆꯪꯂꯒ ꯌꯦꯡꯂꯨꯁꯤꯔꯣ ꯚꯤꯛꯇꯔꯅ ꯍꯦꯔꯥ ꯅꯥꯇꯩ ꯆꯥꯗꯕ ꯑꯍꯤꯡꯁꯤꯗ ꯂꯩꯀꯥꯏ ꯃꯤꯅ ꯍꯥꯠꯄ ꯁꯣꯏꯔꯔꯣꯏꯀꯣ ꯑꯍꯤꯡ ꯑꯣꯏꯗ꯭ꯔꯕꯅꯤ ꯍꯧꯖꯤꯛꯁꯦ ꯍꯣꯏꯅꯦ ꯑꯍꯤꯡ ꯑꯣꯏꯗ꯭ꯔꯁꯨ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯃꯤ ꯃꯌꯨꯝꯗꯨꯗ ꯀꯃꯥꯏꯅ ꯆꯪꯗꯣꯏꯅꯣ ꯅꯣꯡꯉꯥꯟꯕꯁꯨ ꯅꯠꯇ꯭ꯔꯦ ꯑꯔꯦꯝꯕꯗ ꯍꯨꯔꯥꯟꯕ ꯆꯪꯂꯦꯅ ꯍꯥꯠꯇꯣꯛꯄꯤꯕ ꯁꯣꯏꯔꯣꯏ ꯀꯅꯥꯅ ꯈꯪꯕꯅꯣ ꯗꯦꯕꯗꯥꯁ ꯑꯣꯟꯗꯅ ꯃꯥꯡꯒꯣꯜꯗꯨꯗ ꯄꯥꯔꯨꯡ ꯉꯥꯏꯔꯝꯂꯁꯨ ꯚꯥꯞꯇꯤ ꯐꯩꯍꯦ ꯈꯟꯕ ꯇꯥꯕꯅꯤ ꯀꯩꯅꯣ ꯎꯄꯥꯏ ꯊꯤꯔꯛꯏꯅꯤ ꯍꯦꯟꯕꯅ ꯗꯥ ꯃꯣꯆꯥꯅ ꯍꯥꯏꯒꯨꯝꯗꯅ ꯑꯩꯈꯣꯏ ꯑꯃ ꯂꯣꯟꯅ ꯆꯪꯂꯒ ꯌꯦꯡꯂꯨꯕꯁꯨ ꯌꯥꯏꯅ ꯃꯣꯆꯥꯅ ꯑꯗꯨꯅꯤ ꯑꯃ ꯐꯠ ꯆꯪꯂꯒ ꯇꯨꯃꯤꯟꯅ ꯌꯦꯡꯂꯨꯁꯤ ꯂꯝꯕꯤ ꯃꯇꯥꯏꯁꯨ ꯑꯣꯏ ꯃꯣꯏ ꯌꯨꯝꯗꯣ ꯚꯤꯛꯇꯔꯅ ꯍꯣꯏ ꯌꯦꯡꯂꯁꯤ ꯂꯧꯁꯤꯡꯕꯨ ꯊꯣꯏꯕꯤ ꯍꯣꯏꯒꯤ ꯌꯨꯝꯗꯨꯗ ꯇꯨꯃꯤꯟ ꯂꯣꯟꯅ ꯆꯪꯍꯜꯂꯛꯂꯤ ꯅꯣꯡꯁꯨ ꯐꯅ ꯉꯥꯟꯊꯣꯔꯛꯂꯤ ꯃꯤꯁꯛ ꯃꯤꯅꯥꯏ ꯈꯪꯕ ꯉꯝꯗ꯭ꯔꯕꯃꯛꯁꯨ ꯃꯤ ꯂꯩ ꯍꯥꯏꯕꯗꯤ ꯈꯪꯕ ꯉꯝꯕ ꯃꯇꯝ ꯑꯣꯏꯔꯛꯂꯤ ꯂꯧꯁꯤꯡ ꯊꯣꯏꯕꯤ ꯍꯣꯏꯒꯤ ꯁꯨꯃꯥꯡ ꯌꯧꯔꯤ ꯑꯗꯨꯕꯨ ꯃꯤꯗꯤ ꯂꯥꯏꯔꯗꯅ ꯇꯨꯃꯤꯠ ꯀꯥꯡ ꯐꯥꯎꯕ ꯄꯥꯏꯕ ꯎꯗ꯭ꯔꯤ ꯌꯦꯅꯈꯔꯣꯝꯗ ꯑꯃꯨꯛ ꯆꯦꯞꯊꯔꯒ ꯌꯦꯡꯂꯤ ꯑꯗꯨꯁꯨ ꯀꯅꯥꯁꯨ ꯂꯩꯇꯦ ꯃꯇꯧꯗꯨ ꯑꯎꯕ ꯑꯃꯅ ꯎꯔꯕꯗꯤ ꯇꯁꯦꯡ ꯍꯨꯔꯥꯟꯕꯅꯤ ꯍꯥꯏꯒꯅꯤ ꯈꯣꯡꯀꯥꯞ ꯂꯥꯎꯅ ꯃꯈꯣꯜ ꯊꯣꯛꯍꯟꯗ ꯇꯞꯅ ꯑꯃꯨꯛ ꯊꯧꯔꯛꯂꯤ ꯂꯧꯁꯤꯡꯅ ꯄꯨꯔꯛꯄ ꯄꯥꯎ ꯑꯗꯨꯗꯕꯨ ꯈꯧꯔꯥꯡꯅ ꯉꯥꯏꯔꯤꯕ 3ꯗꯣ ꯂꯧꯁꯤꯡ ꯊꯣꯛꯂꯛꯄꯒ ꯃꯅꯥꯛ ꯐꯠ ꯆꯪꯁꯜꯂꯤ ꯂꯧꯁꯤꯡꯅ ꯀꯅꯥꯝ ꯂꯩꯍꯧꯗꯦꯗ ꯃꯣꯆꯥꯅ ꯌꯨꯝꯗꯤ ꯁꯣꯜ ꯂꯣꯜꯍꯧꯔꯤꯕ ꯂꯣꯜꯍꯧꯏ ꯀꯥꯏ ꯆꯠꯁꯤꯒꯦ ꯑꯗꯨꯗꯤ ꯐꯔꯦ ꯂꯥꯎ ꯁꯨꯝ ꯊꯣꯛꯂꯛꯈ꯭ꯔꯁꯤ ꯑꯌꯨꯛꯀꯤ ꯄꯨꯡ 4 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗꯅꯤ ꯋꯥꯀꯤꯡ ꯆꯠꯄ ꯃꯤꯁꯨ ꯂꯝꯕꯤꯗꯨꯗ ꯈꯔ ꯂꯥꯛꯅꯕ ꯍꯧꯔꯤ ꯁꯌꯣꯅ ꯑꯍꯤꯡꯗꯣ ꯇꯨꯝꯊꯕ ꯌꯥꯗꯕꯅ ꯉꯟꯅ ꯃꯈꯣꯡꯅ ꯁꯨꯝ ꯊꯣꯛꯂꯛꯄꯅꯤ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗꯨꯗ ꯃꯈꯣꯡꯅ ꯆꯠꯂꯤꯉꯩ ꯃꯥꯒꯤ ꯃꯅꯥꯛꯇ ꯒꯥꯔꯤ ꯑꯃ ꯈꯥꯝꯂꯛꯂꯤ ꯁꯌꯣꯟ ꯏꯉꯛ ꯉꯛꯅ ꯌꯦꯡꯂꯤ
ꯒꯥꯔꯤꯗꯨꯗꯒꯤ ꯅꯨꯄꯥ ꯃꯔꯤꯗꯨ ꯀꯨꯝꯊꯔꯛꯂꯤ꯫ ꯃꯔꯤꯗꯨꯗ ꯃꯥꯅ ꯃꯁꯛ ꯈꯪꯂꯤꯕ ꯍꯥꯏꯕꯕꯨ ꯃꯣꯆꯥꯇꯪꯅꯤ꯫ ꯃꯣꯆꯥꯅ "ꯅꯣꯏ ꯌꯨꯝ ꯁ꯭ꯋꯥꯏꯗꯔꯣ?" "ꯑꯧ ꯃꯥꯅꯤ꯫ ꯁꯤꯅꯥꯏꯒ ꯌꯥꯝ ꯂꯥꯞꯅꯕ ꯑꯣꯏꯗꯦꯀꯣ? ꯈꯨꯟ ꯑꯅꯤꯃꯨꯛꯅꯤꯅꯦ ꯀꯥꯜꯂꯤꯁꯦ." "ꯍꯣꯏ." "ꯀꯩꯅꯣꯝꯃ ꯍꯪꯒꯦꯅꯦ." "ꯑꯩꯈꯣꯏ ꯑꯥꯔꯅꯕꯗꯣ ꯁ꯭ꯋꯥꯏꯗꯒ ꯂꯥꯛꯂꯝꯕ꯭ꯔꯣ?" ꯁꯥꯏꯌꯣꯟꯗꯣ ꯏꯉꯛꯉꯛꯂꯤ꯫ "ꯗꯥꯆꯧꯕ?" ꯈꯪꯍꯧꯗ ꯍꯥꯏꯗꯣꯛꯈꯤꯕꯅꯤ ꯃꯆꯤꯟꯗꯒꯤ ꯂꯧꯁꯤꯡꯅ ꯐꯠ ꯍꯥꯏꯔꯛꯂꯤ꯫ "ꯍꯣꯏ, ꯑꯩꯈꯣꯏ ꯗꯥꯆꯧ ꯈꯪꯕ꯭ꯔꯣ ꯃꯥꯕꯣ?" ꯁꯥꯏꯌꯣꯟ ꯂꯧꯁꯤꯡꯅ ꯂꯣꯏꯊꯕ ꯃꯤꯠꯌꯦꯡ ꯑꯃ ꯇꯨꯃꯤꯟ ꯌꯦꯡꯂꯤ꯫ "ꯑꯩꯈꯣꯏꯒꯤ ꯗꯥꯆꯧ ꯍꯥꯏꯕ ꯋꯥꯍꯩꯗꯨꯗꯅꯤ ꯃꯥꯅ ꯌꯦꯡꯂꯛꯄꯁꯨ." ꯃꯣꯆꯥꯅ "ꯈꯪꯕꯅꯤ." ꯁꯥꯏꯌꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯣꯆꯥꯅ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯂꯤ꯫ "ꯈꯔ ꯐꯤꯡꯒꯜꯂꯤꯗꯅ, ꯑꯗ ꯁ꯭ꯋꯥꯏꯗꯒ ꯌꯧꯔꯛꯂꯝꯕ꯭ꯔꯥꯅ ꯍꯪꯂꯤꯅꯤ." ꯁꯥꯏꯌꯣꯟ ꯃꯣꯆꯥꯒꯤ ꯄꯥꯎꯈꯨꯝꯒꯤ ꯃꯍꯨꯠ ꯂꯧꯁꯤꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯂꯛꯂꯤ꯫ "ꯁꯥꯔꯒꯤ ꯀꯅꯥꯅꯣ ꯃꯥꯅ?" "ꯃꯥꯔꯣ? ꯃꯅꯥꯎꯄꯥꯅꯤ, ꯄꯣꯛꯃꯤꯟꯅꯕ." ꯁꯥꯏꯌꯣꯟ ꯃꯤꯀꯨꯞ ꯑꯗꯨꯗ ꯀꯅꯥ ꯎꯍꯟꯗ ꯃꯄꯤꯔꯥ ꯆꯦꯜꯂꯛꯂꯤ꯫ ꯀꯧꯖꯩ ꯊꯃꯣꯏꯗ ꯀꯅꯥ ꯇꯥꯍꯟꯗ "ꯇꯌꯥꯏ." ꯁꯥꯏꯌꯣꯟꯅ ꯋꯥꯉꯥꯡꯗ ꯇꯨꯃꯤꯟ ꯂꯩꯕꯗꯨꯗ ꯕꯤꯛꯇꯔꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯂꯤ꯫ "ꯂꯥꯛꯑꯝꯃꯣꯏꯗ ꯃꯥꯗꯤ, ꯁ꯭ꯋꯥꯏꯗ ꯀꯩꯒꯤ ꯂꯥꯛꯇꯣꯏꯅꯣ?" ꯃꯣꯆꯥꯅ "ꯁꯨꯝ ꯃꯥꯒꯗꯤ ꯈꯔ ꯌꯥꯗꯕꯅꯤꯅ ꯑꯗ ꯁ꯭ꯋꯥꯏ ꯂꯥꯛꯑꯝꯕ꯭ꯔꯥꯅ ꯍꯪꯂꯤꯅꯤ." ꯃꯣꯆꯥꯒꯤ ꯋꯥꯍꯩꯗꯨꯗ ꯅꯨꯄꯥ ꯑꯍꯨꯝꯗꯣ ꯉꯛꯅ ꯌꯦꯡꯂꯤ꯫ ꯁꯥꯏꯌꯣꯟ ꯑꯋꯥꯡꯕ ꯁꯛꯂꯣꯟ ꯍꯔꯥꯎꯕ ꯊꯃꯣꯏ ꯄꯨꯝꯕꯗ ꯂꯣꯠꯁꯤꯟꯗꯨꯅ ꯇꯞꯂꯞ ꯈꯨꯝꯂꯛꯂꯤ꯫ ꯁꯥꯔꯗꯤ ꯃꯥꯒꯤ ꯃꯥꯌꯣꯛꯇ ꯃꯤ ꯂꯩꯕ ꯌꯥꯗꯕꯅꯤ. ꯑꯩꯅ ꯕꯪꯂꯨꯕꯒꯤ ꯁꯥꯔꯒ ꯁꯤꯡꯅꯔꯨꯔꯦ. ꯑꯗꯨꯕꯨ ꯁꯥꯔꯒ ꯂꯝꯕꯥ ꯉꯝꯒꯗꯕ ꯀꯅꯥꯕꯨ ꯃꯔꯨ ꯍꯨꯜꯂꯤꯅꯦ. ꯉꯁꯤꯗꯤ ꯁꯥꯔꯕꯨ ꯏꯌꯥꯝꯕꯃꯛꯅꯤ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ." ꯁꯥꯏꯌꯣꯟ ꯋꯥꯍꯩꯗꯨ ꯍꯥꯏꯔꯒ ꯀꯞꯅꯤꯡꯕꯗꯨ ꯈꯪꯖꯤꯜꯂꯤ ꯇꯞꯅ ꯃꯈꯥꯃꯨꯛ ꯇꯥꯔꯛꯂꯤ꯫ "ꯁꯥꯔꯕꯨ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯁ꯭ꯋꯥꯏꯗꯗꯤ ꯎꯈꯤꯗꯤ." ꯃꯣꯆꯥꯅ "ꯀꯩꯝ ꯇꯧꯗꯦꯗ. ꯑꯩꯈꯣꯏ ꯀꯩꯗꯣ ꯑꯣꯐꯤꯁꯇ ꯂꯩꯕꯅꯤ. ꯋꯥꯛꯀꯤꯡ ꯆꯠꯁꯦ ꯍꯥꯏꯔꯒ ꯃꯥꯅ ꯍꯥꯟꯅ ꯆꯠꯈꯤ ꯂꯩꯔꯝꯃꯤ. ꯀꯗꯣꯝ ꯆꯠꯈꯤꯕꯅꯣꯗꯣ ꯈꯪꯍꯧꯗ꯭ꯔꯕ." ꯃꯣꯆꯥꯒꯤ ꯆꯨꯁꯤꯟꯅꯗꯕ ꯋꯥꯍꯩꯗꯨꯗ ꯅꯨꯄꯥ ꯑꯍꯨꯝꯗꯣ ꯈꯪꯅꯣꯛ ꯅꯣꯛꯅꯤꯡꯂꯛꯂꯤ꯫ ꯇꯟꯖꯥꯗꯨꯗ ꯃꯣꯆꯥꯁꯨ ꯅꯨꯄꯥ ꯑꯍꯨꯝꯗꯨꯗ ꯃꯃꯤꯠ ꯐꯩꯅ ꯌꯦꯡꯂꯛꯂꯤ꯫ ꯃꯣꯆꯥꯅ "ꯅꯪꯁꯨ ꯋꯥꯛꯀꯤꯡ ꯊꯣꯛꯂꯛꯏ ꯅꯠꯇ꯭ꯔꯣ?" "ꯍꯣꯏ ꯇꯥꯃꯣ." "ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯁꯨ ꯆꯠꯂꯣꯀꯣ. ꯑꯩꯈꯣꯏꯁꯨ ꯒꯥꯔꯤꯅ ꯋꯥꯛꯀꯤꯡ ꯆꯠꯈꯤꯕ ꯅꯨꯄꯥꯗꯣ ꯑꯝꯇ ꯇꯥꯟꯅꯔꯛꯈꯤꯒꯦ." ꯁꯥꯏꯌꯣꯟꯗ ꯅꯣꯛꯐꯦꯠꯀ ꯇꯧꯗꯨꯅ "ꯍꯣꯏ ꯇꯥꯃꯣ." ꯅꯨꯄꯥ ꯃꯔꯤꯗꯣ ꯒꯥꯔꯤꯗꯨꯗ ꯀꯥꯈꯠꯇꯨꯅ ꯍꯦꯟꯕꯅ ꯊꯧꯕ ꯍꯧꯔꯤ꯫ ꯕꯤꯛꯇꯔꯅ "ꯑꯍꯥꯟꯕꯗ ꯌꯥꯝ ꯊꯤꯅ ꯃꯥꯂꯝꯂꯒ ꯂꯥꯁꯇ ꯐꯥꯒꯤ ꯇꯥꯔꯛꯄꯩ ꯋꯥꯅꯤꯗ." ꯃꯣꯆꯥ ꯃꯃꯤꯠꯀꯗꯣ ꯁꯨꯛꯂꯞ ꯌꯦꯡꯂꯒ ꯍꯥꯏꯔꯛꯂꯤ꯫ "ꯀꯩꯅꯣ? ꯀꯩ ꯆꯥꯟꯅꯔꯤꯒꯦ ꯅꯪꯒꯤꯗꯨꯕꯣ? ꯑꯗꯨ ꯍꯥꯏꯗ꯭ꯔꯗꯤ ꯄꯔꯨ ꯀꯥꯏꯅꯕꯒꯤ ꯗꯦꯕꯗꯥꯁ ꯑꯣꯟꯈ꯭ꯔꯦ. ꯁ꯭ꯋꯥꯏꯗꯒꯤ ꯌꯧꯔꯛꯂꯝꯕ꯭ꯔꯥꯅ ꯍꯥꯏꯇꯥꯔꯤꯅꯦ." "ꯕꯦꯔꯥꯅꯤ." "ꯀꯩꯅꯣ ꯕꯦꯔꯥ ꯍꯥꯏꯗꯦ?" ꯍꯦꯟꯕꯅ ꯃꯃꯥꯡꯗꯒꯤ "ꯗꯥꯆꯧ ꯊꯤꯕ ꯂꯥꯛꯄ꯭ꯔꯕꯨ ꯁ꯭ꯋꯥꯏꯁꯤꯗ ꯇꯥꯃꯣ ꯑꯅꯤꯁꯦ ꯃꯨꯛꯅꯥ ꯁꯥꯟꯅꯔꯛꯀꯅꯤꯀꯣ." ꯃꯣꯆꯥꯅ "ꯑꯩꯗꯤ ꯏꯁꯥ ꯏꯄꯥ ꯄꯥꯏ. ꯏꯁꯥ ꯁꯣꯟꯖꯩ. ꯐꯨꯅ ꯆꯩꯅꯕꯒꯤ ꯊꯕꯛꯇꯣ ꯀꯌꯥ ꯀꯩꯗꯧꯗꯦ. ꯆꯤꯟꯒꯤ ꯋꯥꯗꯤ ꯑꯗꯨꯝ ꯑꯌꯥꯕ." ꯇꯟꯖꯥꯗꯨꯗ ꯃꯣꯆꯥꯗ ꯀꯣꯜ ꯑꯃ ꯂꯥꯛꯂꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯅꯨꯄꯥꯗꯨꯅꯤ, ꯁꯤꯅꯥꯏ ꯀꯝꯄꯅꯤꯒꯤ꯫ ꯃꯣꯆꯥ ꯈꯨꯠꯂꯩ ꯊꯨꯅ ꯄꯥꯏꯈꯠꯂꯤ ꯀꯣꯜꯗꯣ꯫ "ꯍꯜꯂꯣ." ꯃꯣꯆꯥ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯈ꯭ꯔꯦ. ꯋꯥ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯉꯥꯡꯕ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯃꯇꯧꯗꯨꯗ ꯕꯤꯛꯇꯔꯗꯨ ꯉꯛꯅ ꯌꯦꯡꯂꯤ꯫ ꯍꯦꯟꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯂꯤ꯫ "ꯒꯥꯔꯤ ꯈꯥꯝꯃꯣ ꯍꯦꯟꯕ." ꯍꯦꯟꯕꯁꯨ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏ. ꯒꯥꯔꯤꯗꯣ ꯕ꯭ꯔꯦꯛ ꯈꯪꯐꯥ ꯐꯥꯏ꯫ ꯕꯤꯛꯇꯔ ꯃꯣꯆꯥꯒꯤ ꯄꯥꯝꯕꯣꯝ ꯑꯅꯤꯗꯨꯗ ꯃꯈꯨꯠꯅ ꯅꯣꯝꯗꯨꯅ ꯈꯣꯟ ꯀꯟꯇꯛ ꯍꯪꯂꯛꯂꯤ꯫ "ꯚꯥꯏ, ꯀꯩꯗꯧꯔꯦ? ꯀꯅꯥꯅꯣ? ꯃꯣꯆꯥ ꯃꯄꯤꯅ ꯃꯤꯠꯂꯨ ꯑꯅꯤ ꯊꯨꯝꯍꯠꯈ꯭ꯔꯦ. ꯇꯅꯦꯛꯂꯕ ꯈꯣꯟꯖꯦꯜꯅ ꯃꯇꯠ ꯃꯇꯠ ꯍꯥꯏꯔꯛꯂꯤ꯫ "ꯁꯤꯅꯥꯏ ꯆꯤꯡꯆꯦꯞꯇ." ꯂꯧꯁꯤꯡ ꯑꯃꯗꯤ ꯍꯦꯟꯕꯁꯨ ꯃꯃꯩ ꯇꯨꯡꯂꯣꯝꯗ ꯑꯣꯟꯊꯣꯔꯛꯂꯤ꯫ ꯄꯥꯈꯠꯅ ꯁꯣꯔ ꯍꯣꯟꯒꯅꯤ ꯀꯥꯎꯕ ꯃꯈꯩ ꯃꯣꯆꯥꯗ ꯌꯦꯡꯂꯤ꯫ ꯕꯤꯛꯇꯔ ꯈꯣꯟꯖꯦꯜ ꯅꯤꯛꯅ ꯍꯪꯂꯛꯂꯤ꯫ "ꯀꯩꯗꯧꯔꯕ?" ꯃꯣꯆꯥ ꯃꯄꯤ ꯇꯥꯔꯛꯂꯤ꯫ ꯈꯣꯟꯖꯦꯜ ꯑꯣꯟꯈ꯭ꯔꯦ꯫ "ꯚꯥꯏ, ꯅꯪ ꯀꯩꯗꯧꯔꯒꯦ? ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ? ꯍꯥꯏꯔꯨꯕꯁꯦ." "ꯃꯤ ꯑꯁꯤꯕ